SSC GDG recruitment chatkibadagi kuki sinangasi fawa Phajinduna Thamlak Khiba Mειτει Naha Anigi Matangda UN Geneva office ta leiba broken chair gi mamangda Khongjang sangsinkhrai. Kuki militant singna Phajinduna Thamliba angang ani asi act of absurdity and terrorism ni loinana masigi thawong asina Manipur thokliba tangdu leita daba si ethnic conflict nati aina yadana mapal lamdagi changlakpa chin kuki militant singi thawong ni loinana Manipur bu golden triangle ama oidadra haina mi paiba phongdoktuna IPSA IPR secretary na thorak pacheron amana Palib Sarkar asigi aswanba sibu nuaitaba phongdorakni nimit chamangani faraba Manipur thokliba irang asibu UNHRC India lengak amadi international community singi pukning singsinaba ngasi Europe telaiba Manipuri diaspora amadi awang nongpok lamnamgi activist singna ngasi UN Geneva office telaiba broken chair gi mabangda Khongjang sangsinduna santi purakna bu kholau kya su laukrai